28 March 2013 Punjab laibi chahi kunmari da ngairibi Parsha Rani aduga England laiba chahi kunthra suraba Jaspir mahag asisu Punjab ta pokhibani aduga thabak tawduna makoina England da laikibani hariba Jaspir amadi Parsha makhoigi imung manugi miyoi singna yanaduna luhongbirami Jaspir asi England gi Royal Bank of Scotland da thabak tawbani mahagna Barsaga luhonglaba matungda magi thabak adu suti loiduna England da chatnaba tawrami adubu matam aduda magi nupi Barsagi bija phangdabadagi India da thamamduna Jaspirna England da chatkibani Jaspirna England da magi bank aduda thabak chatpa horami asomdana Barsana magi bija yarakpa ngaiduna lairibani asumna matam hokibana tha mangagi matungda August 2013 da Barsagi bija phanglamki August ki tang tarada Barsa su England da chatkirami Barsana England da yorokpa matamda magi nupa Jaspirna tourist place kaya amada puduna chatlami haibadi mahakpu koiba pubiramki asumna makoina nungsinana lairami makoina nungsi chanana fajana lairambani adubu tha mari lairaba matungda itha thajadana Jaspirna Barsa mangkibagi police ta report nama ikhalami hariba thodok asi police na amadi miyamna khangnarakpada yamna thajadaba angakpa amadi akiba ama oinarami kari maramdagi Barsana mafam khangdana mangkibano hariba thodok asi matau karamna thokibano haiba wari asi taminaduna khangminasi wari asi tadringagi mamangda aikhoige channel asibu mayamna support tobiduna like share comment amadi subscribe tawsinbiramo Jaspirna wakhan nuaitana magi mama mapada call tawduna thodok pumba tamlami mama mapana themjin biduna karisu tawroi magi thabak ama chatpadagi halaktaba oirangani adom yumda halakani hairami asumna numit asigi namidangi pung 12 tarami matam asida Jaspir khoiga yumthanena leiba miyoi singna yamna namthiba manam ama namlami adubu haiba manam asi karigino haibadi khanglamde aduga makhoina namthiraba manam aduda thoina khanjilamde maramdi makhoina leiriba mafam asigi anakpada poloifam ama leirami maram asina mafam asigi manam namthiba asi makhoina toina namlami asumna haiba numit asisu haiba miyoibagi mathau mangam pangthokhibagi manam oigani haina thajanaramki adubu haiba adu minute kharagi oinadi karisu khaludabani adubu matam asida poloifam haibadi crematorium asida miyoi kana amatagi thoram pangthokkiba leiramde adudi haiba manam asi mafam kadaidagi namlibano haiba khanarami makoina haiba manam asi mafam kadaidagi lakpano haina khangnaba yumdagi mapan thoraktuna manam asibu thiba horami matam asida makoina khanglami madudi manam asi Jaspirgi yumdagi lakpa oiramki asumna Jaspirgi yumda changduna kari mai thabagino yamna manam namthiba ama namlise haina hangbada Jaspirna asumna khumlami ngasi mana yum sengdokpada amotpa kaya ama leiramba adu mai thadokpani maduda namba manamni hairami adubu yumthangnana leiba miyoi adunadi hena khanglibani maramdi makoina leiriba yum asigi manakta crematorium leiribani maram asina mi amagi hakchang mai thabada namliba manam aduga amot akai thabada namliba manam aduga yamna khenai Jaspirna amot akai mai thaba nate atopa karigumba amadi mai thare haiba khanglami adubu numit adumadi makoisu kaya hena khanjindana adum magi yumda janaramki asumna mathangi numita amuka Jaspirgi yumdagi yamna namthiba manam amuka namlami handakti laikai miyoi singna jingnaba khara leirami makoina khutakta police ta pau pirami police su ngahak leiraba matung Jaspirgi yumda laglami aduga police na hanglami nangi yumdagi manam namthiba ama manam nami hai kari posak mai thabagino haina hanglambada Jaspirna ngasai haikiba aduga chap manana amotpa mai thabani hairami police na mai thariba mafam adu yengnaba hairami adubu Jaspirna mafam aduda karisu laite amotpa mai thabagini hairami adubu police na mai thariba mafam haibadi garden adomda changduna yengami mafam aduda mai thanabagi machine incinerator da mai tharambani madugi akoibada mai thanaba amot akai kharasu leirami police amana haiba mai thariba adugi haibadi machine adugi manungda yengoba matamda yamna angakpa ama oirami mai thagibagi ud olaba miyoi bagi unsa amadi saru polang yaromba thenaki
ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯨꯗꯛꯇ ꯄꯨꯂꯤꯁꯅ ꯖꯁꯕꯤꯔꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯑꯃꯒꯤꯔ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯗ ꯄꯣꯠꯁꯛ ꯈꯔꯁꯨ ꯐꯪꯕ ꯉꯝꯈꯤ, ꯃꯗꯨꯗꯤ ꯁꯅꯥꯒꯤ ꯕ꯭ꯔꯦꯁꯂꯦꯠ, ꯁꯅꯥꯒꯤ ꯆꯦꯟ ꯑꯃꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤ꯫ ꯃꯗꯨꯗ JB ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯏꯈꯠꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯁꯨ ꯕꯔꯁꯥꯅꯤ꯫ JB ꯍꯥꯏꯕꯗꯤ ꯖꯁꯕꯤꯔ ꯑꯃꯗꯤ ꯕꯔꯁꯥ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯖꯁꯕꯤꯔꯗ ꯋꯥꯍꯪ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯁꯕꯤꯔꯅꯁꯨ ꯀꯔꯤꯁꯨ ꯂꯣꯠꯄ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯕꯔꯁꯥꯒꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯕꯔꯁꯥꯅ ꯊꯥ 5ꯃꯨꯛ ꯂꯩꯔꯒ ꯏꯪꯂꯦꯟꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯁꯕꯤꯔꯅ ꯕꯔꯁꯥꯕꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯣꯏꯕ ꯄꯨꯗꯨꯅ ꯆꯠꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯔꯁꯥ ꯑꯁꯤ ꯌꯨꯝꯗ ꯐ꯭रीडम ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯥꯅ ꯖꯁꯕꯤꯔꯗ ꯂꯨꯍꯣꯡꯂꯝꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯖꯁꯕꯤꯔ ꯑꯁꯤ ꯏꯪꯂꯦꯟꯗ ꯂꯩꯕꯅꯤ꯫ ꯕꯔꯁꯥꯅ ꯖꯁꯕꯤꯔꯒ ꯂꯨꯍꯣꯡꯂꯕꯗꯤ ꯃꯥꯁꯨ ꯏꯪꯂꯦꯟꯗ ꯂꯥꯛꯇꯨꯅ ꯂꯩꯔꯅꯤ, ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯁꯕꯤꯔꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯕꯔꯁꯥꯅ ꯖꯁꯕꯤꯔꯗ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯑꯁꯤ ꯁꯨꯞꯅꯗꯒꯤ ꯏꯪꯂꯦꯟꯗ ꯂꯥꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯏꯪꯂꯦꯟꯗ ꯂꯥꯛꯂꯒ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯇꯧꯗꯅꯕ ꯐ꯭रीडम ꯇꯧꯗꯨꯅ ꯍꯤꯡꯕ ꯄꯥꯝꯂꯝꯈꯤ, ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯗꯨꯅ ꯐ꯭रीडम ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯕꯔꯁꯥ ꯏꯪꯂꯦꯟꯗ ꯂꯩꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯖꯁꯕꯤꯔꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ 12 ꯁꯦꯞꯇꯦꯝꯕꯔ 2013ꯒꯤ ꯑꯌꯨꯛꯇ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯕꯔꯁꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯁꯕꯤꯔꯅ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯔꯩ ꯇꯧꯅꯕ ꯈꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯥꯎꯔꯕ ꯕꯔꯁꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯖꯁꯕꯤꯔꯗ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯖꯁꯕꯤꯔꯅ ꯈꯨꯠ ꯍꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯝꯕ ꯚꯦꯀꯝ ꯀ꯭ꯂꯤꯅꯔꯒꯤ ꯄꯥꯏꯞꯅ ꯈꯧꯔꯤꯗ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯀꯟꯅ ꯈꯧꯔꯤꯗ ꯂꯥꯛꯁꯤꯟꯈꯤꯕ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯕꯅꯤ꯫ ꯕꯔꯁꯥꯅ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯖꯁꯕꯤꯔꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯔꯝꯃꯤ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯍꯧꯖꯤꯛ ꯃꯥꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯈꯪꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯔꯁꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ, ꯂꯣꯠꯁꯤꯟꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯃꯣꯠꯄ ꯃꯩ ꯊꯥꯕꯒꯤ ꯃꯦꯆꯤꯟ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯣꯠꯄ ꯊꯥꯅꯕ ꯃꯦꯆꯤꯟ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯊꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯅ ꯇꯨꯝꯅꯗ꯭ꯔꯤꯉꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯧꯔꯕꯗꯤ ꯃꯅꯝ ꯑꯗꯨꯕꯨ ꯅꯝꯕꯗ ꯃꯤꯅ ꯈꯪꯅꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯃꯩ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯔꯁꯥ ꯑꯁꯤ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯍꯥꯟꯅ ꯏꯈꯠꯂꯕꯗꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯇꯨꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯏꯈꯠꯂꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯇꯨꯝꯅꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝꯗ ꯏꯟꯁꯤꯅꯦꯔꯦꯇꯔꯗ ꯕꯔꯁꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯨꯝꯕ ꯄꯨꯂꯤꯁꯇꯗꯤ ꯀꯌꯥ ꯑꯃꯗꯤ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯖꯁꯕꯤꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯔ ꯃꯈꯩ ꯆꯨꯝꯂꯕꯁꯨ ꯈꯔ ꯑꯃꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯀꯌꯥ ꯑꯃ ꯌꯦꯡꯗꯨꯅ ꯊꯤꯖꯤꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯖꯁꯕꯤꯔ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯕꯔꯁꯥ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯕꯔꯁꯥ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯏꯪꯂꯦꯟꯗ ꯂꯥꯛꯅꯕꯒꯤꯗꯃꯛ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯇꯁꯨ ꯆꯃꯝꯅꯕ ꯈꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯖꯁꯕꯤꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ iPad ꯑꯃ ꯐꯪꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫
iPad adu fazana check tawraba matung Barsha gi mamanabi singda wahang pahong tawraba matung Jasper asigi matangda karigumba khara khangma ngamlami wari asi chahi 15 gi mamangda thokhiba thodok amani matam asida Jasper gi chahi asi 12 muk subada ngairibani mahangna school chatpa matamda makhoigi mamanabana nupiga ochinduna wari watai saba haibadi nupida attraction leiba adu mangondadi nupi oibida attraction karisu leiramdi adubu haiba asi numit kharani leiraga mangondasu nupi oibida attraction lakani khanduna leirami matam khara leiraba matungdasu mangonda nupa ama oibigi wakhal leiramkide matam aduda Jasperna magi maramda asengma ama khanglamki madudi Jasper asi geni karigumba makhoigi mama mapana geni haiba khangkhrabadi makoina kari hairakani kari react tawrkani khanduna haidoktana tuminna leikhibani Jasper asi ge ama oibana maram oiraga nupa oibada hena attraction leiba oirami adubu masipumnamak mana lochinduna namsinkhibani aduga Jasperna haiba ge ama oina hingbada mapalomgi miyosingdadi thoidongna masida ikaiba poknade ge amabu hantaba midengda yengnade hairiba asi khangbadagi Jasperna mapalamda chatuna magi punsi asi mareng mahau thokna nungaiba punsi mahing ama hinglugani khalamkibani mana khalubagi matung ina magi lairik tamba loiraba matungda Englandda mahagi thabak ama phangkibani asumna mahangna mapalamda chatuna thabak tawduna leikhibani mafam aduda gay club amagi member su oiramki mahakna Englandda leiduna nupa kharagasu relation thamduna nungaiba punsi ama hingduna leirambani adubu India mahaki mama amadi mapana mahakpu nupi thiduna luhongnaba hairamkibani Jasperna kayarak yadaduna lakpada nongmadi mama mapana selakpa Barshaga luhongba adu yakibani mana pamdrabasu mama mapagi ma yengduna India laktuna hariba Barshaga luhongkibani Jasperna nupida interest leikidabani adubu Barshadadi mahangna interest oiramki asumna makoi ani luhongkibani aduga Englandda chatkibani magi nupina visa phangdabadagi tha manga ngaiduna visa phanglaba matung magi nupisu Englandda lakibani miyamna yengbadadi makoi ani asi yamna nungaiba punsi mahing ama hinglamki adubu manungdadi makoi ani ki marakta yetnaba khara leiramki makoina luhongduna leiraba matung makoi ani ki maphamda yumbalbagi mari thamlamdaba asidagi marei tawnaba khatnaba asi hawrkhibani ahanmadadi yumbalbagi mari thamlamdrabasu Barshana thoina khanjilamdi adubu matam khara leiraba matungdasu yumbalbagi mari semlaktaba asina Barshada karino haiba ama chingnaramki Barshana hariba matang asida wari saba matamda wari adubu Jasperna thaidoklamki 12 September numit asida Barshana Jasper gi iPad yengubani matam aduda Jasper gi iPad ta atopa nupa amaga natei chadaba photo khara uramki matam aduda Barshana su khalamki magi nupa asi geni haiba asumna mana magi nupa da hanglami matam aduda su Jasperna mahak asi geni haina hairamki hariba wari adu tabada Barshada yamna sauningba pharomki Jasperna magi punsi asibu manghalle haina Barshana kudakta divorce tawnaba hairami aduga wari pumba makoigi imungi miyosingda wari saduna khanghannabasu hairami matam aduda Jasper su divorce tawbada yarami tawbadabu mahak asi geni haiba wafam asi mayamgi mafamda khanghanninglambde amuksu khalamki karigumba makoi anina divorce tawrabadi kari maromgi damak divorce tawribano haiba si wahang ama oirakani matam aduda mahak asi geni haiba khangkhrabadi mahaki ijat pumba mangba tare khanana Barshada khamjilami haiba wari asi miyoi kana amatada haidokpidanaba hairami adubu Barshana haiba asengma pumba haidokani haibada Jasperda asauba ama oiramki asumna mana saubadagi makogi vacuum cleaner gi pipe aduna mangak samda yesinduna hatkibani Barsha hatlabadi Jasper si geni haiba kananasu khangmangamlaroi adubu mahaki asauba aduna mahak ge amani haiba losinaba hotnabada miyoi amagi punsibu mahankibani haiba asi Jasperna hairakpani asumna case asi court puthoklammi Jasperna mi amabu hatlaba matung madubu lochinaba hotnabagi chahi 9 jailda leinaba cherak pirami
ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯖꯁꯕꯤꯔꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯖꯁꯕꯤꯔꯒꯤ ꯋꯥꯈꯜ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇ ꯆꯍꯤ 12 ꯖꯦꯜꯗ ꯂꯩꯕ ꯇꯥꯈꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫